ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯅꯨꯊꯪꯗ ꯌꯨꯝ ꯄꯥꯟꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥ ꯍꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤ ꯀꯦꯁꯣꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯆꯍꯤꯕꯨꯗꯤ ꯊꯣꯏꯅ ꯂꯩꯁꯤꯟꯈꯤꯕ ꯅꯠꯇꯦ꯫ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯃꯇꯝ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯂꯩꯔꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯀꯦꯁꯣ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤ꯫ ꯌꯨꯝ ꯊꯪꯅꯕꯒꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯆꯥꯕ ꯊꯛꯄ ꯇꯧꯔꯤ꯫ ꯃꯥꯅ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ꯫ ꯈꯣꯃꯩꯅ ꯀꯦꯁꯣꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ, "ꯏꯇꯥꯎ, ꯅꯪꯗꯤ ꯅꯨꯄꯤ ꯑꯃ ꯐꯪꯂꯦꯅꯦ, ꯉꯁꯤ ꯂꯨꯍꯣꯡꯂꯦꯕ?" "ꯏꯇꯥꯎ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯅꯨꯄꯤ ꯊꯤꯗꯅ ꯂꯨꯍꯣꯡꯗꯅ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯪꯂꯦ ꯅꯠꯇ꯭ꯔꯣ? ꯅꯔꯥꯏꯕꯛ ꯊꯤꯅ ꯐꯔꯦꯕ꯫ ꯑꯗꯨ ꯏꯇꯥꯎ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯉꯁꯥꯏ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯕꯅꯦꯕ꯫ ꯃꯥꯒꯤ ꯃꯁꯛꯇꯣ ꯎꯕ ꯀꯥꯟꯗ ꯆꯍꯤꯗꯤ ꯈꯔ ꯑꯗꯨꯝ ꯌꯥꯝꯂꯝꯗꯧ ꯃꯥꯜꯂꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ?" ꯀꯦꯁꯣ ꯃꯤꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯆꯍꯤ ꯍꯪꯂꯛꯄꯁꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯨꯝꯕ ꯏꯀꯥꯏꯖꯩ꯫ ꯉꯁꯤ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯌꯥꯝꯅ ꯍꯜꯂꯤ꯫ ꯏꯀꯥꯏꯔꯗꯨꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯃꯤ, "ꯏꯇꯥꯎ, ꯆꯍꯤꯒꯤ ꯋꯥꯁꯤꯗꯤ ꯍꯪꯅꯔꯣꯏꯁꯤꯗ꯫ ꯅꯣꯏꯅ ꯈꯟꯅꯤꯡꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯣ." "ꯍꯦꯔꯥ, ꯀꯔꯤ ꯄꯥꯎꯈꯨꯝꯅꯣꯗꯨꯕꯣ? ꯑꯗꯨꯝ ꯆꯍꯤꯗꯣ ꯈꯪꯅꯤꯡꯇꯧꯕꯅꯤ꯫ ꯃꯥꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯕ?" "ꯍꯥꯏꯗꯣꯛꯄꯗ ꯏꯀꯥꯏꯗꯧꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯏꯇꯥꯎ, ꯈꯪꯉꯨꯔꯅꯨ ꯌꯥꯔꯦ." "ꯀꯩꯅꯣꯝꯅꯤꯅ ꯅꯪꯗꯤ? ꯅꯣꯏ ꯊꯛꯍꯧꯒꯀꯣ, ꯑꯩ ꯑꯁꯣꯝꯗ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯌꯦꯡꯂꯨꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤ꯫ ꯈꯣꯃꯩ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯅ ꯍꯧꯏ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯀꯦꯁꯣꯒꯤ ꯅꯨꯄꯤꯒꯤ ꯆꯍꯤꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ 50 ꯈꯔ ꯍꯦꯜꯂꯞ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ." "ꯑꯗꯨꯅꯤꯅꯦ, ꯑꯩꯁꯨ ꯑꯗꯨꯝꯅ ꯁꯨꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯅꯠꯇꯦꯅꯦ, ꯆꯍꯤ 50 ꯍꯦꯜꯂꯝꯕ ꯇꯥꯔꯗꯤ ꯌꯥꯝ ꯂꯤꯃꯟꯗ꯭ꯔꯣ?" "ꯂꯤꯕ ꯍꯥꯏꯕꯨ ꯈꯨꯃꯨ ꯊꯣꯛꯑꯦꯗ꯫ ꯑꯩ ꯑꯣꯏꯔꯝꯃꯗꯤ ꯂꯨꯍꯣꯡꯗꯕꯤ ꯁꯨꯝ ꯂꯩꯔꯝꯂꯅꯤꯕꯨ꯫ ꯍꯣꯏꯅꯦ, ꯍꯧꯖꯤꯛꯇ ꯂꯨꯍꯣꯡꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕ? ꯃꯆꯥ ꯑꯃ ꯌꯥꯎꯒꯗꯕꯁꯨ ꯅꯠꯇꯦ." "ꯃꯆꯥ ꯌꯥꯎꯗꯕꯕꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ. ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥ ꯂꯩꯁꯤꯗꯤ." "ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯤ, ꯃꯥꯅ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯤꯁꯦ ꯑꯁꯤꯒ ꯂꯨꯍꯣꯡꯕ ꯇꯟꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯐꯅ ꯀꯨꯏꯅꯁꯨ ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯆꯍꯤ 50 ꯍꯦꯜꯂꯕꯤ ꯅꯨꯄꯤꯁꯤꯒ ꯂꯨꯍꯣꯡꯂꯕꯅꯤꯅ ꯐꯠꯖꯔꯤꯕ꯫ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ? ꯑꯩꯗꯤ ꯏꯕꯨ ꯏꯀꯥꯏꯖꯩ." "ꯃꯤꯅ ꯍꯥꯏꯅꯗꯨꯅ ꯍꯥꯏꯕꯨ ꯐꯪꯃꯟꯗ꯭ꯔꯕꯗꯨꯗ ꯑꯐꯪꯕ ꯅꯨꯄꯤ ꯑꯃꯒ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯄꯅꯦ ꯁꯤꯅꯤꯗꯅ." "ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯧ ꯍꯅꯨꯕꯤ ꯇꯥꯔꯦꯅꯦ." "ꯍꯥ, ꯃꯧ ꯍꯅꯨꯕꯤ ꯍꯥꯏꯕ? ꯍꯣꯏꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯅꯣꯛꯏ꯫ ꯁꯣꯝꯗꯅ ꯅꯨꯄꯤ ꯊꯤꯜꯂꯛꯄꯒꯤ ꯀꯣꯏꯔꯥꯡ ꯂꯥꯡꯏ꯫ ꯊꯣꯡꯒꯥꯜꯗ ꯀꯕꯣꯛ ꯍꯩꯕꯣꯛ ꯆꯥꯏꯗꯨꯅ ꯃꯩ ꯑꯣꯛꯂꯤ꯫ ꯀꯦꯊꯕꯤ ꯆꯍꯤ 50 ꯁꯨꯔꯕꯒꯨꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯁꯦꯡꯕ ꯂꯩꯁꯥꯕꯤꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛ ꯂꯨꯍꯣꯡꯍꯧꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯑꯉꯥꯡ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯀꯦꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯥꯜꯂꯨ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯑꯔꯤꯕꯤ ꯍꯥꯏꯕꯗꯣ ꯃꯥꯜꯂꯤ꯫ ꯂꯨꯍꯣꯡꯕ ꯐꯪꯂꯕꯗ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯖꯔꯕꯅꯤ꯫ ꯃꯥꯕꯨ ꯁꯝꯗꯨꯅ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯦ꯫ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯤꯗꯨ ꯌꯦꯡꯗꯣꯏꯅꯤ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯍꯥꯛ ꯎꯕꯗ ꯂꯣꯏꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯈꯔꯅ ꯑꯁꯨꯝꯅ ꯆꯤꯔꯣꯜ ꯇꯧꯅꯩ, "ꯍꯣꯏ ꯆꯦ, ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ, ꯑꯁꯤꯕꯨ ꯂꯨꯍꯣꯡꯂꯤꯅꯦꯌꯦ꯫ ꯑꯩꯈꯣꯏ ꯃꯥꯗꯒꯤꯁꯨ ꯃꯥꯅ ꯆꯍꯤ ꯍꯜꯂꯝꯒꯅꯤ꯫ ꯑꯗꯨꯅꯤ, ꯑꯁꯤꯗꯤ ꯈꯖꯤꯛ ꯈꯔꯥꯛꯀ ꯂꯤꯕ ꯅꯠꯇꯦ, ꯂꯤꯕ ꯍꯥꯏꯕꯕꯨ ꯈꯨꯜꯂꯤ ꯑꯃ ꯇꯧꯔꯤ꯫ ꯂꯨꯍꯣꯡꯂꯤꯁꯦ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯗꯗꯤ ꯆꯍꯤ ꯈꯔ ꯂꯤꯖꯔꯁꯨ ꯍꯣꯏꯗ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯗꯤ ꯂꯤꯃꯟꯈ꯭ꯔꯦ, ꯏꯅꯦ ꯀꯥꯏꯅ ꯀꯧꯒꯗꯕ ꯃꯉꯣꯟꯗ ꯏꯅꯝꯃ ꯀꯧꯕ ꯇꯥꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯄꯣ? ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ, ꯃꯁꯛꯁꯤ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯅ ꯂꯨꯍꯣꯡꯂꯛꯂꯤꯕ ꯑꯁꯤꯕꯨ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯅꯤꯀꯣ꯫ ꯑꯩ ꯑꯣꯏꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯅꯤ꯫ ꯃꯧ ꯍꯅꯨꯕꯤ ꯇꯥꯔꯦꯗꯅ꯫ ꯅꯨꯡꯉꯥꯏꯗꯧꯔꯤ ꯊꯧꯔꯤꯕ ꯃꯇꯧꯁꯦ, ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯂꯛꯂꯦꯗ꯫ ꯏꯆꯦ, ꯅꯨꯄꯤꯁꯤꯒꯤ ꯃꯈꯨꯅꯤꯡꯗ ꯌꯦꯡꯉꯣ,
ꯈꯨꯃꯨ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯍꯣ ꯈꯨꯃꯨ ꯊꯣꯛꯂꯝꯂꯁꯨ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯗꯨꯅ ꯅꯍꯥꯟꯅ ꯊꯥꯡꯒꯣꯜꯅ ꯐꯜꯂꯝꯂꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯨꯄꯤꯁꯦ ꯀꯤꯁꯨꯒꯤ ꯃꯃꯥ ꯏꯅꯦ ꯇꯣꯝꯕꯤꯗꯒꯤ ꯆꯍꯤꯕꯨ ꯂꯦꯡꯒꯥ ꯑꯣꯏꯔꯝꯒꯅꯤꯗ ꯍꯣꯏꯅꯦ ꯏꯅꯦ ꯇꯣꯝꯕꯤꯅ ꯍꯟꯒꯦ ꯍꯥꯏꯅ ꯍꯜꯂꯝꯂꯕꯗ ꯆꯍꯤ 4-5 ꯃꯉꯥꯏ ꯃꯅꯤ ꯃꯃꯧꯁꯦ ꯅꯨꯡꯉꯥꯏꯗꯧꯔꯤꯀꯣ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯂꯨꯍꯣꯡꯂꯛꯂꯤꯕ ꯅꯨꯄꯤꯗꯨ ꯌꯦꯡꯗꯨꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯤ ꯏꯅꯦ ꯇꯣꯝꯕꯤꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯀꯨꯝꯍꯩ ꯑꯃꯕꯨ ꯇꯥꯟꯅꯈꯤ ꯅꯣꯛꯇꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯃꯧ ꯍꯅꯨꯕꯤ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯋꯥ ꯋꯥ ꯍꯦꯛ ꯂꯥꯎꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯆꯥꯅ ꯊꯛꯅꯕ ꯀꯟꯅ ꯌꯦꯜꯂꯤ ꯑꯔꯨꯕꯤꯅ ꯐꯥꯒꯤ ꯇꯧꯁꯤꯜꯂꯤ ꯃꯧ ꯍꯅꯨꯕꯤꯗꯣ ꯃꯁꯛ ꯐꯖꯗ꯭ꯔꯣ ꯑꯦ ꯁꯣꯏꯔꯦ ꯃꯧ ꯑꯅꯧꯕꯤꯗꯣ ꯍꯥꯏꯕ ꯀꯗꯥꯏꯗꯒꯤ ꯐꯖꯕꯅꯣꯗ ꯑꯩꯅ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯕꯗ ꯈꯣꯡꯕꯤ ꯀꯥꯏꯗꯨꯅ ꯈꯨꯠꯆꯥꯎ ꯑꯃ ꯃꯈꯣꯡ ꯈꯨꯅꯤꯡ ꯑꯗꯨꯗꯁꯨ ꯅꯨꯔꯥ ꯊꯥꯡꯒꯨꯝ ꯇꯧꯏ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯅꯣꯛꯏ ꯑꯁꯦꯡꯕꯅꯤ ꯃꯤꯋꯥ ꯉꯥꯡꯗꯨꯅ ꯅꯣꯛꯇꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯀꯦꯊꯕꯤꯗꯨ ꯃꯐꯤ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯐꯃꯥꯡ ꯑꯗꯨꯗ ꯐꯝꯃꯒ ꯂꯩꯔꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣꯝꯅꯤ ꯑꯩꯅ ꯆꯪꯂꯛꯄꯗꯨꯗ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯄꯪꯅꯣꯛꯇ ꯅꯣꯛꯅꯩ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤꯕꯗꯨꯕꯨ ꯑꯩꯁꯦ ꯐꯖꯕꯒꯤ ꯑꯣꯏꯔꯕ ꯖꯥꯠꯂꯣ ꯑꯁꯨꯝꯅꯒ ꯈꯜꯂꯤ ꯃꯍꯥꯛ ꯀꯦꯁꯣꯒꯤ ꯃꯆꯟꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯏꯅꯝꯃ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩꯉꯣ ꯈꯨꯐꯖ ꯑꯃ ꯅꯪ ꯐꯖꯩ ꯍꯥꯏꯅ ꯃꯤ ꯂꯣꯏꯅ ꯍꯥꯏꯅꯍꯧꯔꯤ ꯋꯥꯐꯝꯁꯤꯗ ꯀꯦꯊꯕꯤ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯍꯥ ꯑꯁꯦꯡꯕꯒꯤꯔꯣ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯐꯖꯕꯅꯤꯗ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯩꯅꯦ ꯏꯅꯝꯃꯁꯦ ꯃꯧ ꯍꯅꯨꯕꯤꯅꯦꯌꯦ ꯃꯧ ꯍꯅꯨꯕꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅ ꯍꯧꯔꯦ ꯋꯥꯐꯝꯁꯤꯗꯅ ꯑꯃꯨꯛ ꯀꯦꯊꯕꯤ ꯃꯈꯣꯏꯗꯧꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯁꯥꯎꯕ ꯌꯥꯗꯕꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏ ꯅꯅꯝꯃꯒꯤ ꯐꯖꯕꯁꯤꯗ ꯉꯥꯎꯔꯗꯨꯅ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯅꯖꯁꯅꯨꯗ ꯑꯗꯣ ꯏꯅꯝꯃ ꯅꯪ ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯪꯒꯤ ꯆꯥꯅꯕ ꯄꯨꯔꯛꯎꯔꯥ ꯑꯩꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯒꯗꯕꯅꯤ ꯑꯗꯨꯗꯤ ꯏꯅꯝꯃ ꯑꯩ ꯑꯃꯨꯛ ꯃꯄꯥꯜꯗ ꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯂꯥꯡꯂꯦꯟ ꯊꯣꯛꯈ꯭ꯔꯤ ꯀꯦꯊꯕꯤꯅ ꯍꯥꯏꯖꯍꯧꯏ ꯀꯌꯥꯗ ꯁꯛꯇꯥ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯦꯡꯕꯅꯤ ꯑꯩꯕꯨ ꯃꯧ ꯍꯅꯨꯕꯤ ꯀꯥꯏꯅ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯈꯟꯊꯗꯨꯅ ꯑꯩꯁꯦ ꯆꯍꯤ 55 ꯁꯨꯔꯕꯅꯤꯀꯣ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯅꯕꯁꯨ ꯑꯣꯏꯕ ꯇꯥꯏ ꯑꯩ ꯃꯁꯤꯗ ꯁꯥꯎꯕ ꯌꯥꯗꯦ ꯑꯁꯨꯝ ꯇꯧꯅ ꯂꯨꯍꯣꯡꯕꯒꯤ ꯇꯤꯜꯂꯝꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯤ ꯃꯐꯝꯗꯨ ꯏꯆꯤꯛ ꯆꯤꯛ ꯍꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯀꯦꯊꯕꯤ ꯉꯥꯡꯁꯪ ꯉꯥꯡꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ ꯉꯥꯡꯁꯪ ꯉꯥꯡꯕ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯕꯅꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯃꯥꯒꯤ ꯃꯤꯍꯨꯜ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯑꯃꯗ ꯈꯪꯗ꯭ꯔꯦ ꯃꯧ ꯑꯣꯏꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯇꯧꯕ ꯖꯥꯠꯂꯣ ꯃꯤꯍꯨꯜ ꯀꯥꯏꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯃꯥ ꯆꯪꯂꯛꯂꯗꯤ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯅꯤꯗ ꯀꯦꯁꯣꯁꯨ ꯈꯨꯗꯩ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯑꯗꯨꯝꯕ ꯁꯦꯠꯇꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯐꯃꯨꯡ ꯃꯌꯥꯏꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯎꯏ ꯃꯥꯁꯨ ꯈꯧꯇꯛ ꯑꯃ ꯏꯆꯥ ꯆꯥꯕꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯄꯥ ꯑꯣꯏꯕꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯏꯆꯦ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯀꯝꯗꯧꯕꯤꯒꯦ ꯃꯁꯤꯗ ꯀꯦꯊꯕꯤꯅ ꯀꯩꯅꯣ ꯏꯆꯦ ꯀꯥꯏꯅ ꯀꯧꯔꯛꯂꯤꯗꯨꯅ ꯏꯃꯥ ꯀꯧꯗꯣꯏꯔꯥ ꯏꯆꯦ ꯀꯧꯗꯣꯏꯔꯥ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯑꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯉꯁꯤ ꯑꯉꯧꯕ ꯀꯨꯟꯗꯣꯟꯅ ꯂꯩꯄꯨꯜ ꯁꯦꯝꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯤ ꯀꯧꯅꯒꯦ ꯅꯪꯅꯁꯨ ꯆꯍꯤ ꯌꯥꯝꯅ ꯍꯟꯕꯁꯤꯗ ꯑꯩꯁꯦ ꯍꯣꯏꯗ ꯑꯩ ꯀꯧꯔꯛꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯏ ꯍꯣ ꯇꯥꯔꯤꯕ꯭ꯔꯣ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯀꯦꯊꯕꯤꯒꯤ ꯈꯣꯏꯊꯔꯕ ꯊꯃꯣꯏꯗꯤ ꯇꯅꯧ ꯇꯅꯧꯔꯛꯏ ꯃꯥꯁꯨ ꯇꯞꯅ ꯈꯨꯝꯃꯤ ꯍꯥꯎ ꯇꯥꯖꯩꯌꯦ ꯃꯣꯏ ꯇꯥꯆꯧ ꯃꯤꯡꯀꯧꯁꯤꯗ ꯀꯦꯁꯣ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯆꯤꯡ ꯂꯥꯎꯏ ꯑꯔꯤꯕ ꯑꯔꯤꯕꯤ ꯑꯅꯤꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤꯅꯣꯃ ꯑꯣꯏꯈ꯭ꯔꯦ ꯆꯍꯤ ꯉꯟꯅ ꯂꯨꯍꯣꯡꯖꯔꯝꯂꯕꯗꯤ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯛꯂꯤ ꯀꯦꯊꯕꯤꯅ ꯄꯥꯎ ꯇꯝꯃꯤ ꯑꯗꯨꯕꯨꯔꯣ ꯉꯁꯥꯏ ꯑꯩꯅ ꯅꯈꯣꯏꯗ ꯆꯪꯂꯛꯄꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯣꯏꯅ ꯅꯣꯛꯅꯈꯤꯕꯒꯤ ꯋꯥꯅꯤꯁꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯃꯧ ꯍꯅꯨꯕꯤ ꯂꯥꯛꯂꯦ ꯍꯥꯏꯅ ꯂꯛꯅꯔꯤꯕ ꯃꯁꯤꯗ ꯀꯦꯁꯣꯅ ꯅꯣꯛꯇꯨꯅ ꯑꯣ
ꯑꯗꯨꯒꯤ ꯅꯪ ꯁꯥꯎꯅꯤꯡꯉꯤꯔꯣ? ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯥꯎꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯁꯦ ꯆꯍꯤ ꯌꯥꯝꯅ ꯂꯤꯔꯦ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ꯫ ꯃꯣꯏꯅ ꯃꯧ ꯍꯅꯨꯕꯤ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯑꯩ ꯁꯥꯎꯅꯤꯡꯗ꯭ꯔꯦ꯫ ꯁꯥꯎꯔꯨꯅꯨꯗ, ꯃꯈꯣꯏꯅ ꯅꯨꯡꯁꯤꯗꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝꯅ ꯀꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯩꯄꯨꯜꯗꯤ ꯁꯦꯝꯂꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯃꯠꯇꯗꯤ ꯌꯥꯎꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥꯁꯤꯡ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯤꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯤ꯫ ꯃꯈꯣꯏꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯤꯀꯣ? ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯗ ꯑꯩ ꯂꯥꯛꯂꯕꯅꯤ꯫ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃꯠꯇ ꯑꯩꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯗꯧꯅꯤ꯫ ꯑꯗꯨꯅꯤꯗꯅ, ꯃꯤꯅ ꯃꯧ ꯍꯅꯨꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯁꯨ ꯊꯕꯛ ꯐꯕꯤ, ꯏꯪ ꯇꯞꯄꯤ ꯃꯧ ꯍꯅꯨꯕꯤ ꯑꯣꯏꯌꯣꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯦꯊꯕꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯏ ꯁꯤꯠꯄ ꯇꯩꯕ ꯃꯍꯥꯛ ꯇꯧꯔꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯐꯖꯅ ꯏꯔꯨꯖꯊꯣꯛꯂꯤ꯫ ꯀꯣꯔꯧꯍꯟꯕ ꯏꯄꯥꯃꯥꯒꯤ ꯃꯐꯝꯗ ꯂꯥꯏꯗꯨ ꯀꯠꯂꯤ꯫ ꯇꯣꯝꯕꯤꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯃꯄꯨꯔꯣꯏꯕꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯃꯕꯨꯛꯅꯤꯡꯗ ꯃꯊꯟꯇ ꯍꯥꯏꯖꯩ, ꯑꯩꯒꯤ ꯏꯃꯧꯅꯦꯅ ꯇꯧꯔꯤꯁꯦ ꯆꯍꯤꯕꯨ ꯑꯩꯒ ꯏꯈꯦꯠ ꯈꯦꯠꯅꯔꯝꯃꯔꯣꯏꯅꯤ꯫ ꯆꯍꯤ ꯐꯅ ꯌꯥꯝꯂꯅꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯗꯥꯏꯗ ꯊꯦꯡꯅꯔꯨꯗꯅ ꯃꯁꯤꯕꯨ ꯂꯨꯍꯣꯡꯉꯨꯔꯤꯕꯅꯣ? ꯃꯥ ꯎꯕꯗ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯐꯖꯅ ꯑꯃꯠꯇ ꯉꯥꯡꯅꯔꯔꯣꯏꯁꯦ꯫ ꯀꯦꯊꯕꯤꯅ ꯆꯥ ꯍꯥꯟꯅ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯒꯤ ꯁꯔꯨꯛ ꯆꯥ ꯍꯩꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯗꯨꯕꯨ ꯃꯅꯦꯝꯗ ꯄꯤꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯆꯥ ꯊꯛꯁꯤ, ꯆꯥꯁꯤꯗ ꯂꯩꯖꯔꯦ꯫ ꯌꯥꯔꯦ ꯌꯥꯔꯦ ꯊꯅꯝꯃꯨ꯫ ꯅꯪꯅꯒ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯥꯏꯅ ꯀꯧꯕꯁꯦ, ꯏꯃꯥꯗꯤꯅꯦ ꯇꯥꯕꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯗꯤ ꯑꯣꯏꯔꯤꯌꯦ꯫ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯏꯃꯥ, ꯏꯃꯥ ꯀꯧꯗꯅ ꯑꯩꯕꯨ ꯀꯔꯤ ꯀꯧꯖꯧ ꯍꯥꯏꯕꯅꯣ? ꯍꯥꯏꯗꯦꯗ, ꯏꯃꯥꯅ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯕ, ꯑꯗꯣ ꯏꯃꯥꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯒꯦꯅ ꯇꯧꯕ꯫ ꯅꯪꯒꯤ ꯆꯍꯤꯕꯨ ꯀꯌꯥ ꯁꯨꯔꯒꯦꯅꯦ? ꯀꯦꯊꯕꯤꯁꯨ ꯍꯦꯛꯇ ꯈꯨꯝꯃꯤ, ꯏꯃꯥ, ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯗ, 54 ꯈꯛꯇꯅꯤ꯫ ꯍꯥ, 54 ꯍꯥꯏꯕ? ꯑꯩꯅ ꯆꯍꯤ 57꯫ ꯏꯁ, ꯆꯍꯤ 4ꯇꯅꯤ ꯈꯦꯠꯅꯔꯤꯕ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯏꯆꯦ ꯍꯥꯏꯅ ꯑꯣꯏꯅ ꯀꯧꯔꯔꯣ? ꯌꯥꯗꯦ ꯌꯥꯗꯦ, ꯀꯗꯥꯏꯗꯒꯤ ꯏꯆꯦꯅꯣ? ꯑꯩꯁꯦ ꯀꯦꯁꯣꯒꯤ ꯃꯃꯥꯅꯤ, ꯏꯃꯥ ꯑꯗꯨꯝ ꯀꯧ꯫ ꯐꯔꯦ, ꯏꯕꯨꯡꯉꯣ ꯆꯧꯕꯕꯨ ꯍꯧꯒꯠꯍꯧꯔꯕ꯭ꯔꯣ? ꯍꯧꯒꯠꯈ꯭ꯔꯦ ꯏꯃꯥ, ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯊꯣꯡꯖꯔꯨꯔꯣ꯫ ꯀꯦꯊꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯝꯕꯤꯅ ꯍꯥꯏꯖꯍꯧꯏ, ꯀꯔꯤ ꯍꯥꯏꯕ? ꯆꯍꯤ 54? ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡꯗꯨꯅ ꯃꯧ ꯑꯅꯧꯕꯤ ꯑꯃꯨꯛ ꯑꯣꯏꯕ ꯌꯥꯔꯤꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯍꯥꯍꯥ, ꯅꯨꯡꯉꯥꯏꯗꯀꯣ ꯏꯃꯧ ꯅꯨꯄꯤꯁꯦ꯫ ꯃꯕꯨꯛ ꯃꯄꯥꯎꯗꯤ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯤ, ꯏꯪ ꯇꯞꯄꯦꯕ꯫ ꯋꯥꯍꯩ ꯋꯥꯇꯥꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯀꯥꯟꯅꯗꯦ, ꯃꯥꯅ ꯂꯣꯜꯂꯤꯕ ꯆꯥꯁꯤ ꯊꯛꯂꯒ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯗꯨ ꯊꯛꯏ꯫ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯁꯤꯗꯤ꯫ ꯊꯣꯡꯕ ꯊꯥꯛꯄꯒ ꯌꯥꯝꯅ ꯍꯩꯗꯧꯔꯤꯀꯣ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯗꯨ ꯃꯈꯥ ꯇꯥꯅ ꯊꯛꯏ꯫ ꯁꯣꯝꯗꯅ ꯂꯝꯕꯤꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯌꯥꯝꯅ ꯀꯟꯕꯤ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯗꯨ ꯆꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯅ ꯆꯠꯅ ꯃꯤꯋꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯔꯤ꯫ ꯆꯥꯏꯕꯤꯅ ꯍꯥꯏ, ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯉꯔꯥꯡ ꯂꯥꯛꯄ ꯃꯃꯧ ꯅꯨꯄꯤꯗꯣ ꯍꯅꯨꯕꯤꯅꯦꯌꯦ, ꯍꯅꯨꯕꯤ꯫ ꯀꯩꯅꯣꯗ? ꯑꯩꯅ ꯇꯥꯕꯗꯗꯤ ꯍꯣꯏ, ꯆꯍꯤꯕꯨꯗꯤ ꯈꯔ ꯂꯤꯔꯦ ꯍꯥꯏ, ꯑꯗꯨꯝꯅꯗꯤ ꯇꯥꯗꯦꯗ꯫ ꯏꯁ, ꯂꯩꯀꯥꯏ ꯑꯁꯤꯃ ꯋꯥ ꯂꯥꯎꯅꯔꯕꯁꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯔꯝꯗ꯭ꯔꯤꯕ? ꯏꯅꯦ ꯇꯣꯝꯕꯤꯒ ꯆꯍꯤ ꯀꯌꯥ ꯌꯥꯝꯕꯨ ꯍꯟꯅꯔꯝꯃꯔꯣꯏ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯤꯈꯤꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯑꯗꯨꯅꯦ, ꯈꯖꯤꯛ ꯈꯔꯥꯛꯀ ꯂꯤꯕ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯛ ꯂꯤꯔꯒ ꯂꯨꯍꯣꯡꯂꯛꯏꯗꯨꯕꯨ ꯏꯀꯥꯏꯗꯕ ꯖꯥꯠꯂꯣ? ꯃꯗꯨꯗꯤ ꯀꯅꯥꯅ ꯈꯪꯖꯅꯤꯒꯦ? ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯣꯝꯕꯤꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯆꯥꯏꯕꯤꯅ, ꯌꯦꯡ ꯇꯥꯕꯅꯤ, ꯂꯩꯀꯥꯏ ꯑꯃꯗ ꯃꯧ ꯑꯅꯧꯕꯤ ꯑꯃ ꯂꯥꯛꯂꯕꯗꯤ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯃꯤꯆꯤꯇꯅ ꯌꯦꯡꯕꯗ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯤꯕ ꯑꯩꯈꯣꯏꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯪꯂꯁꯤ, ꯌꯦꯡꯂꯨꯔꯁꯤ, ꯃꯤ ꯃꯌꯥꯝꯅ ꯍꯥꯏꯅꯩꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨ ꯌꯦꯡꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯧ ꯌꯦꯡꯒꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯃꯅꯦ ꯇꯣꯝꯕꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯀꯧꯏ, ꯏꯅꯦ, ꯏꯅꯦꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯐꯝꯕꯤꯔꯤ, ꯑꯩꯈꯣꯏ ꯂꯥꯛꯂꯤꯌꯦ꯫ ꯆꯥꯏꯕꯤ, ꯑꯔꯨꯕꯤ, ꯅꯈꯣꯏꯅꯤ ꯂꯥꯛꯏꯔꯣ? ꯆꯪꯂꯛꯑꯣ ꯆꯪꯂꯛꯑꯣ꯫
Phida amada makhoi ani phamhalli. Chaibi na hai. Inegi ngarang lakhiba imong nupido. Yengi haiduna aikhoi ni la ini. Mina di amok toiba. Masak phajai asinabu. Maduda aikhoi ni su yengning man khraduna hekta hongnaduna laklaba. Hoi hoi, yengo yengo. Ai kauthoke. Tombi na magi mamong nupibu kauthoi. Kethabisu mapalda thoglai. Chaibi amadi arubi thoglaiba nupidu uraduna. Inya, siro, inegi imong nupi haibado. Mani, masak phajabra yengo. Kethabisu nokphet tawna lepi. Chaibiga arubigadi kainoma tawkhre. Sibamo adawini. Mani kaino. Ichanupa achawbagi ngarang taluhongkiba mawduni. Masakai se adom yabanida. Chahi yamna lirabi mau anobi oiduna lairambaduna. Makhoi anigi haunabi. Hekta miwa nganglage haina khankre. Aduna Chaibi na hairi. Kaino daini. Sibu mau anobiro. Yongda mapi setlaga. Mini haiba khak yadabani. Angang ahal yamna khetnabani. Hari sibu mau anobiya. Wahai sida tombina. Ho mane. Masya. Aigi imong nupini. Adusu tagat tekliba. Iniedi phajana ngawredana. Ngawbagi mathakta namitangba amasu yauri. Sibu maune haina karamna luhongoribano. Kethabi makhoi anina hairiba wahaiduda sauningba kaya phawrambani. Adubu asawba pumba phathaduna. Mau oiba haibasibu chahi matangna khaibrada ichekhoi. Aisu mau anobini kaino. Arubina. Ado kuina nayumda kaidoraga leigi. Hanuthangda luhongliklibadubu namaidu igaidro. Thawaina masagi thabak amagumna makhoi anina wa ngangli. Tombina. Kaino da nakhoi anibu migi mayumda laklaga wa ngang ama tawribasibo. Hoinya. Aikhoi di mau anobi yengba lakpani. Aduga sidi mau hanubi oiramle. Mau anobi oininglaga oini. Mau hanubi oininglaga oini. Maduda nakhoigi na thawkari lei. Chumledana. Ngarangi namita mina hainakhiba mayamdo. Tombigi mamaudi hanubini manemdagi mamau nupina chahi halli haina haibado. Chumledana. Hai. Maduda nakhoigi na thawkari leigi. Ibe makhoi nati. Nakhoi anibu thabak yamna leitaba miro. Lengwa yare ibe ma. Is. Tahaliba kaina haibado ninya. Hoi nya. Aikhoi isana khangna chachakhini. Mau hanubi ema phangle kaina inedi yamna chawthokpiribo oiria. Tombido makhoi anigi wahaiduda hena sauningladuna mamau nupida hai. Imau ibema imongdagi sumjit amukta puthorau. Masigi mi wangang bi nupi ani se mayangle da kallaga amukta tange. Wahai sida Chaibiga arubigado phuk haugalai aduga hairami. Yam lemjari he. Mau hanubi ema phanglaga. Hoinya namau nupi na hana hanuraga siba soiroi ko. Asumna hairamduna makhoi ani thuna yangna chatkirami. Tombina haijahawi. Kayada ni yegwani. Migi mayumda laklaga kayada phawba saribano. Chanadabi haishini. Mamong nupida onchenduna amuk hai. Imaushidi karisu khallun. Lekai gi mi wangangba kankraba mongni. Makhoi ga manaba ngamba janati. Mayumda mani maku amatta yanaba janati. Ima, aisu aigi chahi matang se khangjai. Laibak na tamlamduna asumna oikibani. Masibu kayam kairabage. Karisu kaide imane yariba asidi. Yengoi nabuk jel adu tapau. Nabuk jel nabu pharabadi matam pumnamakta nangi mi watloi. Laikai koiduna mi wangang bimau haibado khak oiganu ko imau ibema. Hoi ma, chango chakto thongjararo. Kethabi imungda changki. Tombi makhoidau sauningna lehawi. Nongma numit ama haujinkhre ya changlakpa matamduda Kethabina mapi asingba setuna lai kana khurumnaba hotnari. Manaw nupi ayingbina chakhumda changduna inchang semli. Kethabi laigi thabak tawba loiraduna chakhumda chak thonglage haina changlai. Maduda manaw nupi ni inchanga semduna chak thongnaba thaurang tawduna lairambaduda mana hai. Inaw iche tawgi. Iche thonggi yani. Iche ngasigidi nanawna thonglage. Yadi iche na dum thonggi. Nahan makai ay laktringaida nangna pumnamak tawduna lairamlibani. Haujikti iche laklabani na iche na amuk loina tawra tawbani. Nang wanabani
ꯄꯣꯊꯥꯖꯔꯨꯁꯣ ꯏꯆꯦ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ ꯏꯆꯦ ꯊꯣꯡꯒꯦ ꯍꯥꯏꯔꯒ ꯀꯗꯥꯏ ꯏꯟꯁꯥꯡꯗꯣ ꯏꯆꯦ ꯑꯗꯨꯝ ꯁꯦꯝꯂꯒꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔꯨꯔꯣ ꯑꯦꯟꯁꯥꯡ ꯁꯦꯝꯂꯤꯕꯗꯣ ꯃꯥꯅ ꯑꯣꯏꯅ ꯂꯧꯗꯨꯅ ꯁꯦꯝꯃꯤ ꯑꯌꯤꯡꯕꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯦꯊꯕꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯖꯩ ꯃꯅꯥꯎꯅꯨꯄꯤꯗ ꯑꯃꯠꯇ ꯇꯧꯍꯜꯂꯝꯗꯦ ꯃꯍꯥꯛ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤ ꯀꯩꯊꯦꯜꯗ ꯆꯠꯂꯤ ꯀꯩꯊꯦꯜꯒꯤ ꯄꯣꯂꯛꯇ ꯆꯪꯗꯨꯅ ꯐꯤ ꯑꯃ ꯈꯜꯂꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯒꯤ ꯑꯃꯠꯇ ꯂꯩꯕꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯐꯖꯕ ꯐꯤ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤ ꯃꯗꯨꯕꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯥꯡꯒꯣꯜꯗ ꯃꯃꯧ ꯑꯇꯣꯝꯕꯤ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤꯅ ꯍꯪꯉꯤ ꯅꯆꯦꯗꯤ ꯅꯆꯦꯕꯨ ꯑꯃꯨꯛꯇ ꯃꯄꯥꯜꯗ ꯀꯧꯊꯣꯔꯛꯎ ꯏꯃꯥ ꯏꯆꯦꯗꯤ ꯀꯣꯜꯂꯤꯛ ꯐꯦꯡꯍꯧꯒꯨꯝ ꯇꯧꯏ ꯌꯦꯡꯉꯣꯏ ꯂꯥꯎꯅꯤ ꯀꯔꯤꯅꯣꯃ ꯌꯦꯡꯉꯣ ꯂꯥꯎꯋꯣ ꯀꯩꯅꯣ ꯏꯃꯥ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯇꯣꯝꯕꯤꯅ ꯃꯥꯅ ꯂꯩꯔꯛꯄ ꯐꯤꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ ꯑꯗꯨꯒ ꯍꯪꯉꯤ ꯐꯤꯁꯤ ꯐꯖꯗ꯭ꯔꯥ ꯐꯖꯩꯌꯦ ꯏꯃꯥ ꯃꯆꯨꯁꯤꯁꯨ ꯏꯪ ꯏꯪ ꯂꯥꯎꯏ ꯌꯥꯝꯅ ꯐꯖꯩꯕꯨ ꯇꯥꯟꯖꯥꯗꯨꯗ ꯀꯦꯊꯕꯤꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯑꯌꯤꯡꯕꯤꯅ ꯐꯤꯗꯨ ꯄꯥꯏꯗꯨꯅ ꯃꯆꯦꯗ ꯌꯦꯡꯍꯜꯂꯤ ꯏꯆꯦ ꯐꯤꯁꯦ ꯐꯖꯗ꯭ꯔꯥ ꯌꯥꯝꯅ ꯐꯖꯩ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯂꯦꯕꯨ ꯃꯅꯦꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯁꯤꯒꯤ ꯐꯤꯁꯦ ꯀꯅꯥꯒꯤꯅꯣ ꯀꯅꯥꯒꯤ ꯂꯩꯔꯛꯏꯅꯣ ꯏꯃꯥꯅꯅꯦ ꯅꯆꯦꯒꯤ ꯂꯩꯕꯤꯔꯛꯄꯅꯤ ꯕꯦꯃꯥ ꯅꯪ ꯄꯥꯝꯂꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯏꯃꯥ ꯀꯔꯤ ꯇꯧꯕꯒꯤ ꯂꯩꯕꯤꯔꯛꯏꯅꯣ ꯏꯃꯧꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯑꯦ ꯑꯗꯨꯒꯤ ꯏꯃꯥꯅ ꯂꯩꯒꯦ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯑꯌꯤꯡꯕꯤꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤꯗꯨ ꯃꯆꯦꯗ ꯄꯤꯗꯨꯅ ꯍꯥꯏ ꯏꯆꯦ ꯏꯆꯦꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯦ ꯑꯩꯅꯗꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯇꯧꯔꯒ ꯏꯆꯦꯒꯤ ꯅꯠꯇꯤꯌꯦ ꯅꯪꯒꯤꯅꯤ ꯅꯪ ꯄꯥꯝꯂꯤꯕꯗꯣ ꯅꯪ ꯑꯗꯨꯝ ꯂꯧꯋꯣ ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏ ꯏꯃꯥꯅ ꯏꯆꯦꯒꯤꯅꯤ ꯍꯥꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯕꯤꯕꯅꯤ ꯏꯆꯦ ꯅꯪ ꯑꯗꯨꯝ ꯄꯥꯏꯔꯣ ꯑꯗꯨ ꯏꯆꯦ ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯋꯥꯏꯒꯦꯀꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯊꯝꯂꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯪꯉꯣꯟꯗ ꯊꯝꯖꯤꯟꯖꯔꯣ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯉꯣꯟꯗ ꯊꯝꯂꯒꯦꯀꯣ ꯇꯣꯝꯕꯤꯗꯤ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯃꯇꯧꯗꯨ ꯎꯔꯒ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯕꯨ ꯌꯦꯡꯖꯩ ꯅꯨꯃꯤꯗꯥꯡꯅꯤ ꯀꯦꯊꯕꯤ ꯆꯥꯛ ꯊꯣꯡꯂꯝꯕꯅꯤ ꯈꯨꯖꯥꯝ ꯀꯣꯟꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯗꯣꯛꯄ ꯊꯣꯛꯏ ꯃꯗꯨꯗ ꯊꯣꯡꯖꯦꯜ ꯃꯔꯨꯝꯗ ꯑꯃꯨꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯏ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯃꯔꯨꯝꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯀꯦꯁꯣꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯃꯇꯧ ꯎꯕꯗ ꯃꯥꯗꯤ ꯄꯨꯛꯂꯤ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯆꯩ ꯀꯦꯊꯕꯤꯅ ꯑꯗꯨꯝꯅ ꯈꯪꯍꯟꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯅꯇꯧ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯛꯅꯕꯅꯤ ꯑꯩꯗꯤ ꯃꯤꯍꯨꯜꯁꯦ ꯌꯧꯔꯨꯔꯦ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯍꯥꯏꯕꯅꯤꯗ ꯅꯨꯡꯁꯤꯗꯨꯅ ꯗꯨꯛꯂꯛꯅꯕꯅꯤ ꯀꯦꯊꯕꯤ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯕꯒꯦꯅꯦ ꯍꯪꯕꯤꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ ꯀꯦꯁꯣꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯀꯦꯊꯕꯤ ꯃꯄꯥꯝꯗ ꯆꯠꯂꯨꯔꯒ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ ꯁꯣꯝꯗꯅ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒ ꯊꯥꯔꯤꯛ ꯊꯥꯗ ꯍꯥꯏ ꯍꯣꯏ ꯏꯅꯥꯎ ꯅꯈꯣꯏꯒꯤ ꯑꯁꯤ ꯀꯥꯆꯤꯟꯗ ꯉꯥꯗꯨꯅ ꯊꯝꯂꯤꯕ ꯂꯐꯣꯏꯁꯤꯡꯁꯦ ꯑꯁꯤꯗꯒꯤ ꯂꯐꯣꯏ ꯂꯐꯥꯡ ꯑꯃꯇꯪ ꯄꯤꯌꯨꯗꯅ ꯑꯩꯈꯣꯏ ꯃꯍꯥꯎ ꯌꯦꯡꯒꯦꯕ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯏꯆꯦ ꯑꯁꯤꯗꯤ ꯂꯦꯝꯅ ꯄꯤꯕ ꯌꯥꯕ ꯅꯠꯇꯦꯗ ꯏꯆꯦ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯒꯅ ꯁꯦꯜ ꯄꯤꯔꯒ ꯂꯩꯌꯨ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯃꯁꯦ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯁꯤ ꯌꯥꯝꯅ ꯂꯤꯛꯄ ꯃꯤꯗꯥ ꯑꯃꯅꯤ ꯑꯔꯨꯕꯤꯅ ꯍꯦꯔ ꯊꯥꯔꯤꯛ ꯊꯥ ꯅꯆꯦ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯒꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯔꯣ ꯍꯥꯏꯅ ꯄꯤꯊꯣꯛꯄ ꯌꯥꯏꯅ ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯂꯐꯣꯏꯁꯤꯡꯁꯤ ꯌꯣꯜꯂꯒ ꯁꯦꯜ ꯈꯔ ꯐꯪꯅꯕ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯂꯤꯕꯁꯤꯗꯤ ꯍꯣꯏꯁꯦ ꯂꯐꯣꯏ ꯂꯐꯥꯡ ꯑꯃꯇꯪ ꯑꯣꯏꯁꯨ ꯄꯤꯔꯣ ꯑꯩꯈꯣꯏ ꯃꯍꯥꯎ ꯌꯦꯡꯂꯒꯦ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯂꯐꯣꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯆꯥꯅꯤꯡꯂꯝꯃꯤ ꯆꯥꯅꯤꯡꯃꯟꯕꯅ ꯍꯦꯛꯇ ꯄꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯊꯥꯔꯤꯛ ꯊꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯤꯅ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯀꯩꯅꯣ ꯑꯁꯨꯝ ꯄꯤꯌꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯊꯥꯔꯤꯛ ꯊꯥ ꯏꯅꯥꯎꯗꯤ ꯃꯁꯛꯁꯨ ꯐꯖꯩꯗꯣ ꯃꯕꯨꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯁꯦ ꯑꯩꯈꯣꯏ ꯆꯥꯛꯁꯨ ꯈꯔ ꯂꯥꯝꯃꯦ ꯇꯧꯕꯅꯤ ꯂꯐꯣꯏ ꯂꯐꯥꯡ ꯑꯃꯇꯪ ꯄꯤꯌꯣꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯏꯆꯦ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒ ꯃꯃꯤꯠꯀ ꯌꯦꯡꯅꯩ ꯊꯥꯔꯤꯛ ꯊꯥꯅ ꯂꯐꯣꯏ ꯄꯤꯔꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯗ ꯆꯥꯏꯕꯤꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯅꯪꯅ ꯄꯤꯌꯣꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯆꯦ ꯍꯣꯏ ꯀꯣꯟꯅ ꯂꯩꯔꯒ ꯆꯥꯔꯒꯦ ꯑꯗꯨ ꯊꯥꯔꯤꯛ ꯊꯥ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇꯪꯗꯤ ꯀꯜꯂꯛꯎ ꯑꯩꯈꯣꯏ ꯊꯛꯈꯤꯒꯦ
ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯊꯥꯔꯤꯛꯊꯥ ꯃꯤꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯕꯗ ꯄꯤꯊꯛꯇꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤꯀꯣ꯫ ꯊꯥꯔꯤꯛꯊꯥꯅ ꯈꯨꯝꯃꯤ ꯐꯔꯦ ꯏꯆꯦ ꯑꯩ ꯏꯁꯤꯡ ꯀꯟꯖꯔꯨꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯅ ꯃꯥꯡꯒꯣꯜꯗ ꯐꯠ ꯀꯥꯈꯠꯇꯨꯅ ꯂꯩꯔꯤꯕ ꯂꯐꯣꯏꯁꯤꯡꯗꯨꯗꯒꯤ ꯂꯐꯣꯏ ꯂꯐꯥꯡ ꯑꯃꯃꯝ ꯃꯈꯨꯠꯅ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒ ꯂꯝꯕꯤꯗꯨꯗ ꯆꯠꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯂꯐꯣꯏꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯁ ꯑꯉꯥꯡ ꯃꯥꯅ ꯑꯩꯈꯣꯏꯗꯒꯤ ꯉꯝꯂꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯄꯤꯔꯣꯏ ꯀꯥꯏꯅ ꯁꯤꯈꯥꯡ ꯍꯦꯛꯇ ꯈꯥꯡꯉꯦ ꯍꯥꯏ ꯋꯥꯅꯤ꯫ ꯑꯔꯨꯕꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤꯗꯣ? ꯃꯥꯅꯦ ꯍꯧꯖꯤꯛꯇꯤ ꯂꯐꯣꯏ ꯂꯐꯥꯡ ꯑꯅꯤ ꯇꯤꯡꯂꯦꯕ ꯑꯗꯨꯅꯤ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯌꯥꯗ꯭ꯔꯗꯤ ꯍꯦꯛꯇ ꯍꯨꯔꯥꯟꯒꯗꯕꯅꯤ꯫ ꯃꯥꯒꯤ ꯂꯐꯣꯏꯁꯤ ꯎꯕꯗ ꯑꯩꯗꯤ ꯉꯁꯥꯏꯅ ꯆꯥꯅꯤꯡꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯆꯥꯅꯤꯡꯈ꯭ꯔꯕ ꯄꯣꯠꯄꯨ ಚಾದನ ꯇꯣꯛꯑꯦ ꯍꯥꯏꯕ꯭ꯔꯣ? ꯂꯐꯣꯏꯁꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯑꯃꯗꯨꯝ ಚಾದುꯅ ꯍꯥꯎꯕꯔ ꯌꯦꯡꯊꯣꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯐꯣꯏ ꯑꯃ ꯁꯦꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯍꯥꯎꯏꯍꯦ ꯁꯤꯗꯤ ꯅꯪꯁꯨ ꯆꯥꯔꯒꯦ ꯌꯦꯡꯉꯣ꯫ ꯃꯥꯁꯨ ꯑꯃ ಚಾದುꯅ ꯌꯦꯡꯉꯤ ꯌꯥꯝꯅ ꯍꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯤꯗꯤ ꯑꯃꯒꯁꯨ ꯆꯥꯈꯤꯒꯦ꯫ ꯂꯐꯣꯏꯗꯨ ಚಾದುꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯤ꯫ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯂꯝꯕꯤꯗ ꯀꯦꯊꯕꯤꯅ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ꯫ ꯆꯥꯏꯕꯤꯅ ꯍꯥꯏ ꯑꯔꯨꯕꯤꯌꯥ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ? ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯧ ꯃꯥꯅꯤꯗ ꯃꯥꯜꯂꯤꯗ ꯑꯣꯏꯅꯤꯗ ꯃꯁꯤ ꯃꯧ ꯍꯅꯨꯕꯤꯗ ꯑꯣꯏꯅꯤꯕ꯫ ꯑꯔꯨꯕꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ꯫ ꯆꯥꯏꯕꯤꯌꯥ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯐꯖꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯂꯝꯕꯤꯁꯤꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯥꯛꯂꯤꯉꯩꯁꯤꯗ ꯊꯕꯛ ꯑꯃ ꯇꯧꯁꯤ꯫ ꯀꯔꯤ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯅꯣ? ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯁꯨꯝꯗꯧꯔꯁꯤ ꯂꯐꯣꯏ ꯃꯀꯨꯁꯦ ꯃꯥꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯁꯤꯗ ꯊꯝꯂꯁꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯁꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯂꯐꯣꯏ ꯃꯀꯨꯗ ꯅꯦꯠꯇꯨꯅ ꯅꯥꯟꯊꯨꯍꯟꯁꯤ꯫ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯑꯗꯨꯝꯅ ꯇꯧꯁꯤꯅꯦ ꯂꯛꯅꯁꯦꯕꯃ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯐꯣꯏ ꯈꯔ ꯆꯥꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯂꯐꯣꯏ ꯃꯀꯨꯗꯨ ꯂꯝꯕꯤꯗ ꯂꯣꯏꯅ ꯊꯝꯂꯝꯃꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯅꯤꯁꯦ ꯂꯥꯎꯍꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯁꯤ ꯃꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯆꯥꯏꯕꯤꯅ ꯍꯦꯛꯇ ꯀꯧꯁꯤꯜꯂꯤ ꯀꯦꯊꯕꯤꯌꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ ꯅꯊꯟꯇ? ꯏꯄꯥꯝꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯨꯕꯅꯤ꯫ ꯑꯣ ꯅꯪꯁꯦ ꯃꯧ ꯑꯅꯧꯕꯤꯗ ꯑꯅꯧꯕꯤ ꯃꯥꯜꯂꯤꯕꯣ ꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯍꯧꯗꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯝꯒ ꯄꯥꯜꯂꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯩꯕꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯑꯧ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯕꯨꯗꯤ ꯀꯦꯁꯣꯁꯨ ꯌꯥꯝꯅ ꯐꯕ ꯃꯤꯅꯤꯗ ꯃꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯨꯅ ꯇꯧꯔꯝꯒꯅꯤ꯫ ꯌꯥꯝꯅ ꯐꯩ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯩ꯫ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯅꯧꯕꯤ ꯀꯥꯏꯗ ꯑꯣꯏꯔꯕꯅꯤꯅꯦ ꯅꯪꯀꯣ꯫ ꯀꯦꯊꯕꯤꯁꯨ ꯈꯨꯝꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯈꯨꯝꯗꯨꯅ ꯆꯠꯂꯤ꯫ ꯑꯔꯨꯕꯤꯅ ꯂꯐꯣꯏ ꯃꯀꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯃꯈꯨꯠꯇꯨꯅ ꯁꯣꯔꯣꯛꯀꯤ ꯅꯥꯀꯜꯗ ꯊꯤꯟꯗꯨꯅ ꯑꯔꯨꯕꯤꯅ ꯍꯥꯏ ꯀꯦꯊꯕꯤꯌꯥ ꯇꯨ ꯑꯁꯤꯗꯒꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯤꯁꯨ ꯅꯠꯇ꯭ꯔꯣ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯦ? ꯀꯦꯊꯕꯤꯁꯨ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯃꯃꯤꯠꯇꯨꯅ ꯅꯥꯀꯜꯗ ꯌꯦꯡꯂꯤꯉꯩꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯐꯣꯏ ꯃꯀꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯍꯧꯔꯨꯗ꯭ꯔꯦ꯫ ꯂꯐꯣꯏ ꯃꯀꯨꯗꯨꯗ ꯃꯈꯣꯡꯅ ꯍꯦꯛ ꯅꯦꯠꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯁꯤꯠꯇꯨꯅ ꯅꯤꯡꯒꯣꯡ ꯌꯩꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯥꯏ꯫ ꯆꯥꯏꯕꯤ ꯑꯃꯗꯤ ꯑꯔꯨꯕꯤꯗꯤ ꯀꯦꯊꯕꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯑꯔꯨꯕꯤꯅ ꯍꯥꯏ ꯀꯩꯅꯣ ꯀꯦꯊꯕꯤꯌꯥ ꯅꯪꯅ ꯇꯧꯔꯤꯗꯨꯅ? ꯂꯝꯕꯤ ꯃꯌꯥꯏꯗꯒꯤ ꯍꯦꯛꯇ ꯐꯝꯊꯩ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯂꯝꯕꯤ ꯆꯠꯄ ꯋꯥꯕ꯭ꯔꯅꯦ? ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯑꯩꯒꯤꯁꯦ ꯂꯐꯣꯏ ꯃꯀꯨꯗ ꯁꯤꯠꯂꯤꯅꯦ꯫ ꯈꯪꯗꯕ ꯁꯥꯗꯨꯅ ꯁꯤꯠꯂꯤꯕ ꯀꯗꯥꯏꯗꯒꯤ ꯂꯐꯣꯏ ꯃꯀꯨꯅꯣ ꯁꯤꯗꯕꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯦ ꯍꯧꯒꯠꯂꯣ꯫ ꯑꯩ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯅꯤꯡꯒꯣꯡꯁꯤ ꯌꯩꯁꯤꯟꯈ꯭ꯔꯦ꯫ ꯍꯩꯃ ꯀꯝꯗꯧꯅꯤ? ꯅꯪꯕꯨ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯅꯪꯁꯨ ꯅꯃꯤꯠ ꯊꯛꯃꯜꯂꯤ ꯍꯟꯅꯨꯔꯛꯇꯨꯅ ꯅꯃꯤꯠꯀ ꯑꯃꯠꯇ ꯎꯗ꯭ꯔꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯝꯕꯤꯁꯤꯗ ꯂꯐꯣꯏ ꯃꯀꯨ ꯇꯥꯕꯕꯨ ꯍꯦꯛ ꯎꯗꯦ ꯍꯥꯏ ꯋꯥꯅꯤ꯫ ꯑꯩ ꯅꯥꯕꯅ ꯂꯣꯏꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯤꯡꯈꯠꯄꯤꯌꯣ꯫ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯅ ꯌꯦꯡꯅꯗꯨꯅ ꯍꯩꯃ ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯏ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩꯍꯧꯕꯅꯤꯅꯦ꯫ ꯀꯦꯊꯕꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯀꯦꯊꯕꯤꯌꯥ ꯑꯩꯈꯣꯏ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯦꯊꯕꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯃꯍꯥꯛ ꯇꯞꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ
ꯃꯃꯧ ꯅꯨꯄꯤꯅ ꯃꯈꯣꯡꯒ ꯁꯦꯛꯇꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯍꯪꯉꯤ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯍꯥ? ꯏꯃꯥ, ꯑꯁ ꯂꯐꯣꯏ ꯃꯀꯨꯗ ꯁꯤꯠꯇꯨꯅ ꯇꯥꯔꯤꯕꯅꯦ, ꯅꯤꯡꯒꯣꯡꯁꯦ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯍꯥ, ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ? ꯈꯣꯡꯁꯤꯁꯨ ꯊꯥꯡꯕ ꯌꯥꯗ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯍꯩꯃ, ꯏꯆꯦ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯋꯥꯐꯝꯗꯨ ꯇꯝꯃꯤ꯫ ꯃꯅꯦꯝꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯀꯦꯊꯕꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯀꯦꯊꯕꯤꯅ ꯃꯅꯦꯝꯗ ꯍꯥꯏ, ꯏꯃꯥ, ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯍꯥꯟꯃꯨꯛ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗ ꯑꯩ ꯌꯦꯡꯕꯅꯦ ꯍꯥꯏꯅ ꯂꯥꯛꯂꯝꯕ ꯈꯠꯅꯕ ꯍꯧꯔꯝꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯂꯝꯕꯤꯗ ꯊꯦꯡꯅꯩ꯫ ꯑꯩ ꯂꯥꯛꯄ ꯎꯕꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯏ꯫ ꯑꯗꯨꯒ ꯏꯃꯥ, ꯂꯩꯁꯨ ꯂꯩꯇꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯅꯥꯀꯜꯗ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯦꯡꯊꯣꯛꯍꯜꯂꯦ꯫ ꯃꯗꯨꯗ ꯎꯍꯧꯗ꯭ꯔꯗꯨꯅ ꯑꯩ ꯂꯐꯣꯏ ꯃꯀꯨꯗ ꯁꯤꯠꯇꯨꯅ ꯇꯥꯕꯅꯤ꯫ ꯇꯣꯝꯕꯤ, ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯍꯜꯂꯛꯀꯦ꯫ ꯇꯣꯝꯕꯤ, ꯃꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯈꯪꯁꯥꯎ ꯁꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ, ꯀꯌꯥꯗꯨꯅ ꯌꯦꯡꯕꯅꯤ, ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯑꯌꯤꯡꯕꯤ, ꯅꯪ ꯅꯆꯦꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯃꯥꯅꯤ ꯉꯁꯤꯗꯤ ꯃꯤꯒꯤ ꯃꯁꯛ ꯈꯪꯍꯟꯒꯦ꯫ ꯃꯈꯣꯏꯅ ꯍꯦꯛꯇ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯔꯨꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ꯫ ꯑꯔꯨꯕꯤꯒꯤ ꯃꯌꯨꯝꯗ ꯆꯥꯏꯕꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯍꯩ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗ ꯀꯔꯤ ꯇꯧꯏ ꯍꯥ? ꯀꯩꯅꯣ ꯏꯅꯦ, ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦ ꯀꯀꯥꯏꯗꯅ? ꯍꯩ, ꯃꯧ ꯆꯟꯅꯗꯕꯤ, ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯃꯤꯋꯥ ꯉꯥꯡꯗꯨꯅ ꯂꯩꯕꯤ ꯃꯧ, ꯅꯈꯣꯏꯒꯨꯝꯕꯤ ꯅꯨꯄꯤ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯣ꯫ ꯑꯦ, ꯏꯅꯦꯒꯤ ꯏꯃꯧ ꯅꯨꯄꯤ ꯃꯧ ꯍꯅꯨꯕꯤꯗꯨꯔ ꯍꯥꯏꯁꯦ? ꯍꯩ, ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯛꯎꯔ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯃꯤꯔꯥ? ꯅꯅꯦꯝꯅ ꯀꯨꯒ ꯌꯥꯅꯗ꯭ꯔꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯥꯟꯅ ꯌꯥꯅꯅꯕ ꯍꯣꯠꯅꯧ꯫ ꯃꯤ ꯑꯃ ꯑꯣꯏꯗꯤ ꯈꯔ ꯋꯥꯈꯜ ꯈꯟꯕ ꯇꯧ꯫ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗ ꯍꯦꯛ ꯇꯧꯔꯝꯂꯕ ꯑꯩ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ꯫ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗ ꯃꯆꯤꯜ ꯄꯦꯟꯅ ꯆꯩꯕ ꯌꯥꯕ ꯆꯩꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯃꯧ ꯅꯨꯄꯤꯗ ꯑꯃꯨꯛ ꯄꯥꯎ ꯇꯝꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯦꯊꯕꯤ ꯃꯥꯒꯤ ꯃꯁꯥꯗꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ꯫ ꯀꯦꯊꯕꯤ ꯆꯍꯤ ꯌꯥꯝꯅ ꯂꯤꯅ ꯌꯨꯝ ꯄꯥꯟꯖꯕ ꯇꯥꯔꯕꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯛꯆꯦꯜ ꯇꯤꯟꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫